ꯕ꯭ꯔꯤꯟꯗꯥꯅ ꯀꯦꯕꯤꯔꯤꯃꯤ ꯑꯩꯕꯨ ꯊꯦꯡꯛ ꯌꯨ ꯑꯩꯅ ꯒꯨꯗ ꯃꯥꯜꯂꯦ ꯃꯤ ꯂꯥꯛꯏ ꯃꯤ ꯂꯥꯛꯏ ꯄꯩꯁꯥ ꯁꯤꯔꯦ ꯃꯀꯣꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯁꯣꯝꯗ ꯂꯩ ꯆꯣꯡꯕ ꯂꯣꯏꯅ ꯍꯜꯂꯛꯑꯦ ꯊꯥꯕꯜꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯏꯚ ꯇꯧꯔꯝꯃꯅꯤ ꯎꯐ ꯋꯥꯔꯦ ꯃꯄꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ 1 ꯌꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯆꯠꯂꯅꯤ ꯉꯁꯤꯁꯦ ꯑꯩ ꯐꯖꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯕ꯭ꯔꯤꯟꯗꯥꯅ ꯀꯦꯕꯤꯔꯤꯃꯤ ꯑꯩꯕꯨ ꯊꯦꯡꯛ ꯌꯨ ꯑꯩꯅ ꯒꯨꯗ ꯃꯥꯜꯂꯦ ꯃꯥꯟꯗꯦꯗ ꯑꯩꯒꯤ ꯂꯨꯍꯣꯡ
นี่นี่มันเก็บบินนะปะหืม ไอ้หน่อยทำไมกับตัวเชียว ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯕ ꯉꯥꯏꯍꯥꯛ ꯆꯠꯂꯅꯤ ꯑꯗꯣ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯒ ꯂꯥꯏꯚ ꯊꯥꯔꯛꯑꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯈꯔꯗꯅ ꯂꯥꯏꯛ ꯀꯣꯃꯦꯟ ꯑꯦꯟ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯒꯨꯗ ꯅꯥꯏꯠ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯄꯥꯈꯪꯁꯦ ꯄꯥꯅꯞꯇꯣꯔꯦ ꯍꯥꯏꯌꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ 이 가라오자니 ꯅꯪ 남미에 아이고 밑방 남래 제게 레디 1, 2, 3 가자브라. 아이 라세세세 또 뭐야 빵 남대 우대 빵어 빵 남대 gầm đập đây này 포카스 난건다 ta bro 타에